मणिपुर की पुवारी तटना थानब याद्रब इम्फाल ईस्ट डिस्ट्रिक्ट के मियोय लाख कयादा नोंमगी मथौ ताबा इसिंग पीरिबा कोंगबा तुरेल की हौरकफम ओइरिबा कांगपुपी फॉरेस्ट डिवीजन के मनुंग चन लैबा कोंगबा मरु येंसिनबिनबा लैतबन मफम असिंग असिदि महौसागी फिवमदा अंगकपा फंगना अहोंबा लाखले मसिना मरम ओइरगा मणिपुर की पुवारीदा अमुक फाउबा कंगलक्ट्रिबा कोंगबा मरु लाइफमलेंदा लैबा मियामना लाइना लाइथुंग कया फहनबा ngami haina thajanaba pukri fauba ikang thokle hiramasigi matangda impact news na umang laikanba apunba lob ukalamadi apunba michai irup yumnam khunaugi thomi singaloinana khubam asida chatlubagi akhanaba paudamama impact news na Manipur gi miyam da lamdam asigi mahousa gi khal kaitharak pi tongan tongan paudong kya miyam da tam khra matung da koi ngasi hauji ahangna laiba mafam asi Manipur gi puari ga tana thana ba yadana laba kongba maru gi laifam len dani koi laifam lel asigi maroi ba koi gi hauji koina riba koi hi masa tabi thel hijau tabi thel u machinau amadi khubam na singba tongan tongan ba uriba mafam asi koi hantak chahi asi mahousaga manadabongda koigi haiba akoibagi area sing asi koi sing ayamba sahi khara sida koktarakpana maram oiraga haiba koigi Manipur gi puari ga thanaba yadraba kongba maru khubam gi pukhi asi phawa kangakanda Manipur gi puari da ahan boina kangba sigi mathakta koi khubam asigi akoibada laiba koi singsang napom sing kokthokpana singba tongan tongan ba thabak thorong kya tawi haibagi miyamna laiba waka sing asi kadai phawa chumbagi haibadu miyamda paudum jari kong maru ki kong bada kong turen ki kong maru hai bagi isien do horok pham ni masi mafam si an laman jingna yamna luba mafam amoina hi masa ta bi thel haidana kong maru lai pham len jingi manung da saruk ama oina mafam je leibani aduna hojikti masi kong maru ki isien si su jik tallabagum bani duga lai pham ji su kanam tan han yengsen bidabadagi hojik leiba fibam ji Semaina isingi maru oiriba mafam jingida semaina pakchakna yanthalabanina hojik kong maru turenna khunja mayam ama khoigi ising phanghalibase hojikti phangaroi yumnam kunau leiriba aduga ising thembi leisigi inak nakpada leiriba khoi kong maru laifam len ga mari leinaba singmai singse adu kongbu turen gi horok phom ga lei mari leinaba kongbu turen horok phom gi machinda leiriba singmai singse hojik sumaina loina paktak na mai thaba uyan base hojik chathari masi lenga ki mari leinaba singna masi athuba matam da miyeng changdragadi singi hojik kong maru gi singda leiribase pungmut mut ki ba tung tumba ya gi bagi yamna khudong thiningai du khoi mangda hojik tadana leire masi lenga ki mari leinaba singna thinthaba tawdana masi thabakta kai leigi haidu yengsen biyo haina amukanna haijeri mafam sina kongba maru laifam singi manung chanbada leiba khoi hijau tabi thel haibaduni khoi lokse aduna masi kongba turen gi horokpham ni aduga mafam ji koina yamna luba laifam oina hijau tabi thel haidana ahalamal singna yam section na thambiram mafam ni adu ngasi di sel selep khibadagi hijau tabi thel gi masak sisu tam tamna do musalak wi fibam da leire
ꯀꯣꯡꯕ ꯃꯔꯨꯒꯤ ꯂꯩꯐꯝꯂꯦꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯎ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯅ ꯈꯪꯅꯕ ꯎꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏꯅꯦꯅ ꯂꯧꯅꯕ ꯎꯄꯥꯝꯕꯤ ꯑꯅꯤꯗꯨꯒꯤ ꯍꯧꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯎꯄꯥꯝꯕꯤ ꯑꯃꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯥꯟꯊꯠꯂꯝꯕꯗꯒꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯝꯕꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯍꯧꯗꯅ ꯑꯩꯈꯣꯏ ꯎꯅꯤꯡꯊꯧ ꯄꯥꯝꯕꯤꯁꯤ ꯂꯩꯔꯤ ꯍꯧꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯃꯁꯤ ꯌꯥꯟꯕ ꯍꯧꯔꯝꯃꯕꯅꯤ ꯂꯣꯟꯅ ꯑꯗꯨꯕꯨ ꯃꯌꯥꯝ ꯈꯪꯅꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯅꯥꯝ ꯈꯨꯅꯧꯒꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯑꯗꯒꯤ ꯑꯃꯁꯨꯡ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯌꯥꯎꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯃꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯗꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯐꯣꯔꯦꯁꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯃꯁꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯗꯅ ꯍꯧꯖꯤꯛ ꯎꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯍꯧꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯔꯨꯕ ꯂꯩꯐꯝ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯄꯨꯋꯥꯔꯤꯗ ꯍꯟꯗꯛꯀꯤ ꯀꯣꯡ ꯃꯔꯨꯒꯤ ꯏꯀꯣꯟ ꯀꯪꯕ ꯍꯥꯏꯁꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤꯗ ꯊꯣꯛꯏꯕ ꯊꯦꯡꯅꯔꯤꯕꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯖꯤꯕꯨꯒꯤ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕ ꯃꯇꯨꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗ ꯃꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯊꯥꯖꯅꯕꯤ ꯑꯃꯁꯨꯡ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯥꯔꯛꯑꯒ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤ ꯈꯨꯔꯨꯝꯒꯗꯧꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟꯁꯤꯗ ꯏꯔꯨꯞꯄꯒ ꯃꯁꯥꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯣꯛꯆꯩ ꯍꯥꯏꯗꯅ ꯏꯀꯣꯟꯁꯤꯗ ꯏꯔꯨꯞꯅꯕꯅꯤ ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯏꯔꯨꯖꯅꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯖꯤꯕꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯀꯥꯟꯅꯔꯛꯀꯗꯕ ꯃꯇꯝꯗꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯑꯃꯐꯥꯎ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯤꯡꯁꯤ ꯄꯨꯔꯥ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯆꯤꯡꯃꯥꯏꯂꯤꯉꯩꯗ ꯎꯗꯤ ꯂꯣꯏꯅ ꯌꯥꯟꯊꯠꯇꯅ ꯇꯨꯗꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯇꯅ ꯂꯩꯔꯦ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯁꯤꯒꯨꯝꯕ ꯐꯤꯜꯁꯤꯗ ꯆꯠꯇꯅ ꯌꯦꯡꯗꯗꯅ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯊꯧꯁꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯎ ꯄꯨꯕ ꯒꯥꯔꯤ ꯈꯛꯇꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯏꯟꯇ꯭ꯔꯤ ꯇꯧꯕ ꯑꯗꯨ ꯈꯛꯅ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯊꯧꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤꯗ ꯐꯤꯜꯗ ꯆꯠꯇꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯈꯔ ꯇꯧꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯡꯕ ꯃꯔꯨꯒꯤ ꯂꯥꯏꯐꯝꯂꯦꯟꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯆꯥꯎꯔꯕ ꯎꯖꯥꯎ ꯀꯌꯥ ꯑꯩꯈꯣꯏ ꯌꯥꯟꯊꯠꯄ ꯃꯩ ꯊꯥꯗꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯑꯁꯤ ꯑꯩꯈꯣꯏ ꯀꯣꯡꯕ ꯃꯔꯨꯒꯤ ꯂꯥꯏꯐꯝꯂꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯕ ꯅꯥꯏꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯐꯥꯎꯕ ꯀꯪꯉꯛꯏꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜꯗ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯈꯛꯇꯗ ꯑꯩꯈꯣꯏ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯌꯥꯔꯣꯏ ꯎꯃꯪ ꯀꯣꯛꯊꯣꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯐꯤꯜꯗ ꯍꯛꯊꯦꯡꯅꯅ ꯆꯠꯂꯀꯥꯟꯗ ꯉꯁꯤ ꯁꯤꯝꯅ ꯁꯨꯃꯥꯏꯅ ꯀꯣꯛꯊꯣꯛꯄꯗ ꯆꯦꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯎꯃꯪꯁꯤꯡ ꯀꯣꯛꯊꯣꯛꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯒꯠꯂꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯑꯀꯟꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯑꯦꯜ ꯀꯕꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯏꯁꯥ ꯏꯗꯥꯃꯨꯁꯨ ꯀꯣꯡꯕ ꯃꯔꯨ